Residue apps kamaina download tꯧꯒꯗꯒꯦ ꯍꯥꯏꯕ ꯌꯦꯡꯁꯦꯕ ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔꯦꯅꯁꯨ ꯍꯥꯏꯗꯅ ꯃꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯕ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯁꯤꯗ ꯊꯥꯕꯤꯔꯅꯤ ꯑꯗꯨꯒ Residue apps ꯍꯥꯏꯅ install tꯧꯕꯤꯔꯣ ꯁꯤ ꯉꯥꯛꯇꯪ ꯍꯥꯏꯔꯅꯤ installing ꯇꯧꯔꯦ open ꯊꯥꯕ ꯅꯝꯕꯤꯔꯣ ꯑꯗꯒꯤ ꯑꯗꯣꯝꯅ ꯈꯪꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯍꯦꯛꯇ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣ English ꯂꯩ Hindi ꯂꯩ Bangla है Bangla नंबीरो Bangla इसीदा next तौबीरो को सिदा next तौबीरो register now है सिदा ने हम कोई phone number हाथे phone number हाथे पे you know कैसे तो वो क्या आदमी का चेक तो ना तो सिदा इसी जो वही दाम जो एक भी तौबीरो OTP yang lakukan one time password tu, ini adalah ada mention biro, jika hamu ini, save exercise, this tu biro. Diabetes kumba ni BP kumba leba mi no lungs disease kumba leba cardiovascular disease kumba leba mi no heart disease adigi none of the above I did came later none of the above namjarega have you traveled anywhere internationally in the last 14 days kuno mitra meri kano da ko chalu balai ta gadi अतोपा कंट्री दा कोविड-19 नारिबा चिना गुम्बा अतोपा लम मयाम ले हजैति नोइना कंट्री अयामा नोइ नाराबनिना अतोपा नेशनल अमदा चलु वरि तागदि सिदा दम यस और नो सिदा चलु बै तागि यस नम्बिरो चत्तपा वरि ताग नो नम्बिरो अदेगी अदोमना कोविड-19 पॉजिटिव ओइबन मी अमा पुलम मे खला जेबा और नंग मी कनो तौर लेमिनारंबो ओइतारगदि सियानो जना मिरो अदेगी नंगना कोविड-19 येनिबा हॉस्पिटल डॉक्टर ओइगेरा अदेगी और कन अमा नर्स ओइगेरा एनी वर्कर मा त ओइराबको अदेगी नंगना कनोसे कोविड-19 कनोगी कनो मफम जे लैबद ओइतारगदि सकेज नम्बिरो नन ऑफ द वाज आई कैम लाइक तमिस नन ऑफ द वा नम्बिरा अदुन सिनिबा काना वाइस रिजल्ट सिदा मोइना AI टेक्नोलॉजी सिजनरगा सि थोक्सरे अब सिसे दी सिदा सिसे क्लोज ऑप्शन ओके हागा आईडी कैम नाद्रमिना अदगी मेंटेन सोशल डिस्टेंस सिदा इंफॉर्मेशन वे रिकमेंड तोइस
take self-assessment test ꯍꯧꯖꯤꯛꯀꯤ ꯇꯦꯁ ꯇꯧꯕꯗ check apps regularly for updates greet with a namaste instead of a handshake ꯑꯩꯈꯣꯏꯅ ꯈꯨꯠ ꯁꯣꯛꯅꯗꯕꯤꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯒ ꯂꯣꯏꯁꯟꯕꯤꯌꯨ avoid social gathering ꯃꯌꯥꯝ ꯄꯨꯟꯕ ꯀꯩꯅꯣ ꯇꯧꯕꯤꯔꯣ 6 feet distance ꯑꯩꯈꯣꯏꯅ social distancing ꯍꯥꯏꯁꯦ 6 feet distance ꯊꯝꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ 6 feet ꯇꯣꯛꯇꯤ ꯇꯣꯛꯈ꯭ꯔꯣ 1 feet ꯐꯥꯎ ꯊꯝꯗ꯭ꯔꯦ ꯃꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯖꯣꯔꯣ ꯖꯣꯔꯣ ꯆꯪꯁꯟꯕꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯗꯣꯅꯦꯠ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯁꯨ PM ꯀꯦꯌꯔꯒꯤ ꯗꯣꯅꯦꯠ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯌꯥꯔꯅꯤ ꯁꯤꯗ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯗ ꯌꯦꯡꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯦꯕ ꯁꯤꯁꯦ ꯏꯟꯗꯤꯌꯥꯗ ꯀꯌꯥꯝ ꯅꯥꯔꯤꯒꯦ 13,935 ꯄꯨꯂꯞ ꯅꯥꯕꯁꯦ ꯉꯁꯤꯒꯤ ꯂꯥꯛꯈꯤꯕꯁꯤꯅ ꯀꯦꯁ ꯂꯥꯛꯈꯤꯕꯁꯤꯅ ꯀꯟꯐꯥꯔꯝ ꯑꯣꯏꯕꯁꯦ 1,076 ꯀꯟꯐꯥꯔꯝ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕꯁꯤꯅ ꯄꯨꯂꯞꯅ ꯔꯤꯀꯣꯚꯔ ꯇꯧꯕ 1,767 ꯑꯗꯒꯤꯉꯁꯤ ꯂꯥꯛ 252 ꯔꯤꯀꯣꯚꯔ ꯇꯧꯔꯦꯕ ꯑꯗꯒꯤ ꯗꯤꯁꯤꯁ ꯁꯤꯈꯤꯕꯁꯦ 452 32ꯁꯤꯅ ꯉꯁꯤ ꯁꯤꯈꯤꯕ ꯃꯍꯥꯔꯥꯁꯇ꯭ꯔꯥꯅ ꯏꯋꯥꯡ ꯋꯥꯡꯉꯦ 3,205 286 ꯉꯁꯤ ꯂꯥꯛꯑꯦ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯉꯁꯤ ꯃꯣꯏꯅꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯟꯅꯩꯅꯤ ꯑꯗꯒꯤ ꯔꯥꯖꯁꯊꯥꯟꯁꯨ ꯉꯁꯤ ꯌꯥꯝ ꯂꯥꯛꯏꯅꯤ ꯒꯨꯖꯔꯥꯠꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯔꯣꯝꯗ ꯂꯥꯛꯁꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯁꯥꯝꯗ ꯋꯥꯡꯉꯒ ꯑꯁꯥꯝ 35 ꯉꯁꯤ 2 ꯀꯦꯁꯦꯁ ꯂꯥꯛꯄ ꯃꯤ ꯑꯃ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯦ ꯃꯦꯘꯥꯂꯌꯥꯁꯨ ꯌꯦꯡꯉꯨꯅꯦ ꯃꯤ ꯑꯃꯁꯨ ꯁꯤꯈ꯭ꯔꯕꯅꯤ ꯗꯥꯛꯇꯔꯗꯣ ꯃꯥꯒꯤ ꯏꯃꯨꯡ ꯍꯨꯞꯅ 3ꯃꯛ ꯅꯥꯔꯦ ꯀꯦꯁ ꯉꯁꯤ 2 ꯂꯥꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯑꯃꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯑꯃꯗꯤ ꯐꯔꯦ ꯑꯃꯁꯤꯁꯨ ꯐꯔꯛꯑꯅꯤ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯅ ꯁꯤ ꯑꯦꯞꯁꯀꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯁꯤꯗ ꯆꯪꯕꯤꯔꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦꯔꯥ ꯋꯥꯆꯦꯞꯇ ꯁꯤꯌꯔ ꯇꯧꯒꯦꯔꯥ ꯑꯦꯅꯤ ꯀꯩꯅꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗ ꯁꯤꯌꯔ ꯇꯧꯕ ꯌꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯁꯦ ꯁꯦꯇꯣ ꯑꯦꯞꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯕ ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ